ꯑꯌꯨꯛꯇꯨ ꯄꯨꯔꯅꯤꯒ ꯅꯟꯗꯣꯒꯅ ꯊꯣꯏꯕꯤꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒ ꯗꯦꯜꯂꯤꯗ ꯂꯩꯊꯈꯣ ꯍꯥꯏꯅ ꯊꯦꯝꯂꯤ꯫ ꯁꯅꯥꯊꯣꯏꯕꯤ, ꯅꯧꯄꯥꯅꯤꯄꯥꯁꯨ ꯃꯤꯔꯝꯗ ꯂꯩꯈꯤ꯫ ꯅꯪꯕꯨ ꯄꯥꯕꯨꯡꯆꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔꯒ ꯂꯩꯈꯣꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯏꯍꯥꯡ ꯍꯦꯛ ꯈꯪꯍꯧꯔꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯄꯥꯕꯨꯡꯆꯥ, ꯗꯦꯜꯂꯤꯒꯤ ꯋꯦꯗꯔꯁꯦ ꯑꯩ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ, ꯈꯔ ꯏꯪꯊꯔꯛꯄꯒ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯍꯟꯒꯅꯨꯀꯣ꯫ ꯁꯤꯝꯂꯥꯗꯤ ꯍꯧꯖꯤꯛ ꯐꯖꯅ ꯏꯪꯂꯝꯒꯅꯤ ꯇꯧꯔꯤꯗꯣ꯫ ꯁ꯭ꯅꯣꯐꯣꯜ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯐꯖꯅ ꯆꯥꯎ꯫ ꯆꯥꯗ ꯊꯛꯇꯕ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯏꯔꯤꯛ ꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯊꯦꯡꯅ ꯐꯝꯗꯨꯅ ꯂꯩꯒꯅꯨ꯫ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏꯒꯗꯧꯕꯅꯤꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡꯆꯥ꯫ ꯄꯨꯅꯤꯅ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯦꯃꯤꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ ꯊꯣꯏꯕꯤꯕꯨ ꯁꯤꯟꯅꯔꯛꯏ꯫ ꯃꯦꯃꯤ, ꯅꯆꯦꯁꯦ ꯅꯪꯅ ꯈꯔ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯕ ꯇꯥꯔꯦ꯫ ꯃꯥꯅ ꯑꯍꯤꯡ ꯊꯦꯡꯅ ꯐꯝꯂꯗꯤꯅꯦ, ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯣ ꯊꯣꯛ ꯍꯦꯛ ꯃꯨꯠꯊꯠꯂꯨ꯫ ꯏꯃꯥꯆꯥꯅꯅꯦ ꯑꯌꯥꯕ ꯄꯤꯔꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯀꯣ꯫ ꯃꯦꯃꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ, ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯅꯪꯁꯨ ꯅꯊꯧ ꯀꯥꯏꯗꯅꯕ ꯍꯣꯠꯅꯖꯧ꯫ ꯍꯣꯏꯅꯦ꯫ ꯅꯟꯗꯣꯅ ꯇꯦꯛꯁꯤ ꯔꯤꯖꯔꯚ ꯇꯧꯗꯨꯅ ꯊꯣꯏꯕꯤꯒ ꯃꯦꯃꯤꯒꯗꯨ ꯁꯤꯝꯂꯥꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯊꯣꯏꯕꯤ ꯋꯥꯈꯜꯗꯨ ꯏꯔꯨꯝ ꯂꯨꯝꯕꯒꯨꯝ ꯐꯥꯎꯏ, ꯃꯁꯥꯗꯤ ꯈꯪꯖꯗ꯫ ꯃꯇꯝ ꯑꯃꯗ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯦꯅꯔꯖꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯕꯗ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯍꯟꯈꯤꯕꯒꯨꯝ ꯃꯆꯤ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯀꯥꯔꯒꯤ ꯁꯤꯠ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯍꯤꯃꯥꯂꯌꯥꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅ ꯑꯃꯅ ꯑꯃꯕꯨ ꯅꯝꯕꯣ ꯄꯨꯅꯕꯒꯨꯝ ꯂꯩꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯗꯦꯜꯂꯤꯗꯗꯤ ꯁꯥꯍꯧꯔꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯏꯪꯕ ꯎꯟꯅꯤ꯫ ꯎꯟꯍꯤ ꯆꯦꯟꯕ, ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯝꯂꯦ꯫ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯐꯪꯕꯗꯨꯗ ꯆꯣꯛꯊꯔꯝꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯔ ꯇꯦꯛꯈꯠꯄꯒꯨꯝ ꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯂꯨꯝꯊꯔꯕꯗ ꯍꯛꯆꯥꯡꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ? ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ꯫ ꯀꯥꯎꯔꯒꯦ ꯍꯥꯏꯅ ꯅꯣꯡꯃꯇ ꯈꯟꯗꯣꯛꯇꯕꯅ ꯀꯥꯎꯕꯁꯨ ꯉꯝꯗꯦ꯫ ꯀꯥꯎꯗꯅ ꯂꯩꯕꯅ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯕꯨꯁꯨ ꯁꯣꯟꯊꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅ ꯃꯇꯝ ꯑꯃꯗ ꯂꯩꯈꯤꯕ ꯃꯥꯒꯤ ꯑꯦꯅꯔꯖꯤ, ꯑꯦꯟꯊꯨꯁꯤꯌꯥꯖꯝ ꯃꯌꯥꯝ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯊꯟꯇ ꯊꯤꯖꯕ ꯅꯨꯃꯤꯠꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯊꯤꯐꯝ ꯈꯪꯂꯛꯇꯕ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯀꯞꯇꯨꯅ ꯂꯦꯜꯂꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ꯫ ꯑꯆꯥꯄꯣꯠꯀꯤ ꯕꯤꯜ ꯑꯗꯨ ꯐꯅꯁꯨ ꯌꯥꯝꯅ ꯇꯥꯈꯤꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯦꯜꯗꯨ ꯂꯟꯆꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯈꯤꯕꯗꯨꯗ ꯊꯣꯏꯕꯤ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯂꯥꯏꯔꯤꯛ パꯕ ꯐꯥꯎꯕ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯠꯂꯤ꯫ ꯆꯠꯅ ꯆꯠꯅ ꯋꯥꯈꯜꯗ ꯂꯟꯆꯥꯕꯨ ꯁꯦꯜ ꯇꯤꯡꯍꯟꯈꯤꯕꯒꯤ ꯂꯩꯔꯤꯕ ꯁꯦꯜ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤ ꯂꯩꯕꯤꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯒꯤ ꯂꯩꯕꯤꯒꯦ ꯈꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯐꯖꯕ ꯎꯠꯄ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯀꯩꯅꯣꯃꯗꯤ ꯄꯤꯔꯒꯦ ꯈꯜꯂꯤ꯫ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯁꯨ ꯊꯣꯏꯕꯤ ꯋꯥꯈꯜ ꯈꯟꯕꯗ ꯅꯨꯃꯤꯠꯇꯨꯃ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯗꯨ ꯆꯪꯕ ꯅꯠꯇꯦ꯫ ꯔꯦꯁꯦꯁ ꯃꯅꯨꯡꯗ ꯉꯥꯟꯊꯣꯏꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯏ꯫ ꯉꯥꯟꯊꯣꯏ, ꯅꯍꯥꯟꯒꯤ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯁꯦꯜꯗꯨ ꯂꯩꯔꯤꯌꯦ꯫ ꯌꯥꯝ ꯐꯔꯦ, ꯑꯗꯨꯗꯤ ꯃꯊꯪ ꯆꯥꯅꯕ꯫ ꯆꯠꯊꯣꯛꯍꯦ, ꯆꯥꯔꯔꯣꯏꯁꯤꯗꯤ꯫ ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯗꯤ? ꯅꯣꯏ ꯇꯥꯃꯣꯒꯤ ꯀꯩꯅꯣꯝꯃ ꯂꯩꯕꯤꯁꯦ꯫ ꯆꯠꯊꯣꯛꯍꯦ, ꯂꯩꯒꯨꯝꯁꯤ꯫ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯕꯩ ꯂꯩꯗꯣꯏꯅꯣ? ꯃꯥꯒꯤ ꯗꯔꯀꯥꯔ ꯇꯥꯕꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯂꯩꯖꯁꯅꯤ ꯀꯩꯅꯣ꯫ ꯉꯥꯟꯊꯣꯏꯅ ꯏꯌꯥꯡ ꯌꯥꯡꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠ ꯄꯤꯖꯅꯤꯅ ꯆꯠꯂꯒ ꯃꯥꯅ ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯗꯨꯗꯤ, ꯑꯗꯨ ꯏꯀꯥꯏꯖꯗ꯭ꯔꯣ? ꯇꯥꯃꯣꯗ ꯏꯃꯥꯅ ꯄꯩꯁꯥ ꯄꯤꯕꯅꯤ ꯍꯥꯏꯔꯦꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯏꯃꯥꯅ ꯌꯥꯝ ꯉꯥꯡꯉꯤ, ꯑꯩꯅ ꯄꯨꯊꯣꯛꯇꯦꯅ꯫ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯃꯊꯪꯗ ꯅꯣꯏ ꯇꯥꯃꯣꯗ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯍꯥꯏꯕ ꯉꯝꯃꯔꯣꯏꯌꯦꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯂꯩꯕꯤꯔꯣ꯫ ꯀꯩ ꯂꯩꯁꯤꯒꯦ? ꯅꯪꯅ ꯂꯩꯅꯤꯡꯕ ꯑꯆꯥꯄꯣꯠꯂ ꯀꯩꯅꯣꯝꯃ ꯍꯦꯛꯇ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯑꯆꯥꯄꯣꯠꯁꯨ ꯊꯑꯣꯏꯅ ꯆꯥꯗꯕꯅꯤ, ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ꯫ ꯇꯥꯃꯣ ꯂꯟꯁꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯔꯦ, ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯆꯥꯅꯕ ꯑꯣꯏꯅ ꯂꯩꯕꯤꯔꯁꯤ꯫ ꯍꯣꯔꯦꯟ ꯏꯕꯥꯅꯤ ꯅꯨꯡꯊꯤꯜꯗ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯂꯨꯁꯤꯀꯣ꯫ ꯑꯁ, ꯑꯩꯗꯤ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯃꯣꯏꯔꯥꯡ ꯏꯕꯣꯛꯈꯣꯏꯗ ꯆꯠꯅꯤ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯌꯥ, ꯀꯥꯎꯏꯅꯦ, ꯅꯣꯏ ꯇꯥꯃꯣꯁꯨ ꯆꯠꯇꯣꯏꯔꯣ? ꯆꯠꯂꯣꯏ,
ꯏꯃꯥꯒꯩꯒ ꯈꯛꯇꯅꯤ ꯅꯪ ꯑꯗꯨꯝ ꯂꯩꯔꯒ ꯄꯤꯔꯣ ꯍꯣꯏ ꯅꯨꯡꯊꯤꯜꯗꯣ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯃꯃꯥꯒ ꯉꯥꯟꯊꯣꯏꯒꯁꯨ ꯃꯃꯥꯒꯤ ꯃꯄꯥꯝ ꯃꯣꯏꯔꯥꯡꯗ ꯆꯠꯈꯤ ꯂꯟꯆꯥ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ ꯉꯥꯟꯊꯣꯏ 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 ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯈꯪꯂꯒꯁꯨ ꯂꯟꯆꯥꯕꯨ ꯗꯥꯏꯔꯦꯛ ꯀꯧꯒꯗꯕꯗꯣ ꯈꯔ ꯍꯪꯒꯣꯏꯕꯒꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯀꯧꯔꯤꯕꯅꯤ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯟꯆꯥ ꯊꯣꯛꯂꯛꯏ ꯇꯥꯃꯣꯂꯟ ꯉꯥꯟꯊꯣꯏ ꯍꯣꯏ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯑꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯈꯣꯡꯐꯝꯗꯤ ꯂꯦꯡꯗ ꯇꯨꯃꯤꯟ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯂꯟꯆꯥꯗꯣ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤ ꯁꯦꯀꯦꯟ ꯑꯃꯅꯤ ꯂꯩꯔꯒ ꯋꯥꯗꯤ ꯉꯥꯡꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯂꯤꯊꯤꯟ ꯕꯦꯒ ꯑꯗꯨ ꯂꯟꯆꯥꯗ ꯄꯤꯁꯜꯂꯤ ꯂꯟꯆꯥꯗꯤ ꯊꯣꯏꯕꯤꯅ ꯄꯤꯔꯤꯕꯗꯨ ꯂꯧꯁꯟꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯉꯥꯊꯔꯒ ꯄꯣꯠꯇꯣ ꯑꯃꯨꯛ ꯌꯦꯡ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯆꯥꯄꯣꯠꯅꯤ ꯀꯩꯗꯧꯅꯕ ꯑꯆꯥꯄꯣꯠꯁꯦ ꯆꯥꯅꯕꯅꯤ ꯇꯥꯃꯣꯂꯟ ꯊꯣꯏꯕꯤꯒꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯃꯆꯤꯟ ꯌꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯪꯂꯛꯏ ꯀꯅꯥꯒꯤ ꯇꯥꯃꯣꯂꯟꯒꯤ ꯑꯩꯒꯤꯗꯤ ꯀꯩꯒꯤ ꯅꯍꯥꯟ ꯑꯆꯥꯄꯣꯠ ꯄꯤꯖꯕꯒꯤ ꯏꯁ ꯑꯉꯥꯡꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯤꯌꯦ ꯏꯃꯥꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ ꯁꯦꯜꯗꯤ ꯂꯧꯔꯒ ꯇꯥꯃꯣꯕꯨ ꯑꯆꯥꯄꯣꯠ ꯄꯤꯖꯗꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯗꯦꯗ ꯅꯪ ꯆꯥꯖꯔꯣ ꯌꯥꯔꯅꯤ ꯁꯤꯗꯤ ꯇꯥꯃꯣꯒꯤꯅꯦꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯄꯦꯀꯦꯠꯀꯤ ꯑꯆꯥꯄꯣꯠ ꯌꯥꯎꯗꯕꯅꯤ ꯑꯍꯤꯡ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯆꯥꯅꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯅꯤ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯧꯔꯒ ꯁꯠ ꯄꯤꯁꯜꯂꯤ ꯂꯟꯆꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤꯁꯨ ꯃꯃꯤꯠ ꯑꯅꯤꯅ ꯆꯤꯟꯕꯥꯜꯒꯤ ꯃꯥꯡ ꯊꯥꯔꯒ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣꯂꯟ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯆꯥꯔꯒ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯊꯣꯛꯎꯀꯣ ꯑꯩ ꯆꯠꯂꯒꯦ ꯉꯥꯟꯊꯣꯏ ꯂꯥꯛꯑꯒ ꯑꯩꯕꯨ ꯀꯧꯔꯛꯑꯣ ꯍꯥꯏꯕꯤꯌꯨꯀꯣ ꯂꯟꯆꯥꯅ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯊꯣꯏꯕꯤꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯔ ꯏꯟꯈꯠꯂꯒ ꯊꯣꯏꯕꯤꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯃꯨꯛꯁꯨ ꯃꯈꯨꯠꯅ ꯄꯥꯏꯍꯧꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯆꯥꯄꯣꯠꯇꯣ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇꯨ ꯈꯖꯤꯛ ꯅꯥꯟ ꯈꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯋꯥ ꯌꯥꯝꯅ ꯈꯪꯕ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤꯕꯁꯤ ꯂꯟꯆꯥ ꯋꯥꯈꯜ ꯇꯥꯗꯦ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯩꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯀꯔꯤꯒꯤꯁꯨ ꯆꯩꯔꯨꯅꯤ ꯏꯆꯝ ꯆꯝꯅ ꯑꯆꯥꯄꯣꯠ ꯄꯤꯔꯛꯄꯕꯨ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯑꯇꯩ ꯃꯌꯥꯝꯗꯨ ꯊꯅꯝꯂꯒ ꯅꯠꯁ ꯄꯦꯀꯦꯠ ꯑꯗꯨꯒ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯄꯦꯀꯦꯠ ꯑꯗꯨꯒ ꯄꯨꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯆꯤꯌꯔꯗ ꯐꯝꯊꯗꯨꯅ ꯅꯠꯁ ꯄꯦꯀꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯔꯤ ꯆꯥꯅ ꯆꯥꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯁꯨ ꯇꯝꯂꯤ ꯉꯥꯟꯊꯣꯏꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯆꯥꯛꯈꯨꯝꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯃꯕꯨꯡꯒꯤꯗꯃꯛ ꯄꯤꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯆꯪꯂꯛꯏ ꯇꯥꯃꯣ ꯊꯣꯏꯕꯤ ꯂꯥꯛꯑꯝꯕ꯭ꯔꯣ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯃꯥꯅ ꯄꯤꯔꯝꯃꯤꯔꯣ ꯍꯣꯏ ꯇꯥꯃꯣꯗꯤ ꯆꯥꯗ꯭ꯔꯣ ꯑꯃ ꯆꯥꯔꯦ ꯌꯥꯔꯦ ꯊꯣꯏꯕꯤꯅꯗꯤ ꯇꯥꯃꯣꯅ ꯆꯥꯅꯕꯅꯦꯅ ꯍꯔꯥꯎꯅ ꯂꯩꯖꯔꯤꯅꯤ ꯑꯗꯨꯒ ꯊꯑꯣꯏꯅꯁꯨ ꯆꯥꯕꯤꯗ꯭ꯔꯕ ꯃꯕꯣꯛ ꯁꯥꯗꯅ ꯑꯃꯨꯛ ꯉꯥꯡ ꯂꯩꯔꯅꯨ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯃꯥꯡꯉꯨꯔꯤꯗꯣ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯇꯧꯔꯨꯆꯣ ꯉꯥꯟꯊꯣꯏ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯜꯂꯒ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯌꯥꯝꯅ ꯋꯥꯔꯕ ꯃꯑꯣꯡꯗ ꯆꯪꯈ꯭ꯔꯦ ꯋꯥꯅ ꯍꯜꯂꯛꯄꯗꯨꯗ ꯃꯕꯨꯡꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯆꯣ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯜꯂꯗꯨꯅ ꯊꯣꯏꯕꯤ ꯂꯥꯛꯂꯒꯗꯤ ꯐꯅꯤꯗ ꯍꯥꯏꯅ ꯂꯥꯏ ꯈꯣꯏꯔꯨꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯃꯥꯅ ꯃꯄꯥꯝꯗꯒꯤ ꯄꯨꯔꯛꯄ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯈꯥꯏꯗꯣꯛꯂꯒ ꯉꯥꯟꯊꯣꯏꯕꯨ ꯀꯧꯔꯛꯏ ꯉꯥꯟꯊꯣꯏ ꯁꯦꯁꯦ ꯏꯟꯖꯥꯡꯁꯤꯡꯁꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯈꯔ ꯄꯤꯔꯨꯆꯣ ꯂꯥꯛꯑꯣ ꯉꯥꯟꯊꯣꯏ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯍꯤꯞꯂꯝꯕꯗꯨ ꯑꯦꯅꯔꯖꯤ ꯃꯄꯩ ꯑꯃ ꯀꯥꯔꯛꯄꯒꯨꯝ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯏꯃꯥ ꯏꯟꯖꯥꯡ ꯊꯤꯜꯂꯨꯆꯣ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨ ꯂꯥꯎꯅꯦ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯁꯨ ꯇꯟꯖꯥ ꯐꯪꯂꯤꯉꯩꯗꯨꯗ ꯃꯃꯥꯗꯒꯤ ꯈꯥꯎꯗꯨ ꯇꯥꯞ ꯂꯧꯔꯒ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯂꯟꯆꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯒꯤ ꯍꯜꯂꯔꯣꯏ
ꯏꯟꯁꯥꯡ ꯊꯤꯜꯂꯛꯄꯒꯤ ꯅꯃꯥꯗ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯈꯣꯡꯁꯥꯡꯕꯤ ꯑꯃ ꯂꯤꯔꯤ꯫ ꯀꯨꯏꯅ ꯆꯠꯂꯨꯗ꯭ꯔꯒ ꯆꯠꯄ ꯑꯣꯏꯕꯒꯤ ꯑꯀꯥꯔ ꯑꯣꯀꯥꯔ ꯑꯃꯗ ꯆꯤꯠꯊꯗꯅ ꯂꯤꯔꯤꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯉꯥꯟꯊꯣꯏꯒꯤ ꯋꯥꯔꯤꯗꯣ ꯁꯥꯡꯃꯜꯂꯦ ꯇꯦꯟꯁꯤꯜꯂꯣ ꯍꯥꯏꯗꯦ, ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯂꯣꯏꯅ ꯁꯨꯔꯦ, ꯃꯕꯣꯛꯀꯤ ꯋꯥꯔꯤ, ꯏꯪꯈꯣꯜꯗꯨꯗ ꯁꯥꯠꯍꯧꯕ ꯁꯅꯥꯔꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ, ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯍꯧꯗꯣꯡ ꯃꯆꯥꯒꯤ ꯋꯥꯔꯤ, ꯂꯣꯏꯅꯃꯛ ꯂꯤꯕ ꯂꯣꯏꯔꯒ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯅꯦ, ꯋꯥꯔꯤ ꯑꯃꯁꯨ ꯂꯤꯕꯤꯌꯨꯔꯥ? ꯂꯤꯔꯛꯑꯣ, ꯀꯩ ꯋꯥꯔꯤꯅꯣ? ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯣꯏꯕꯤ ꯂꯟꯆꯥꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕꯗꯨꯗ ꯈꯪꯅꯤꯡꯅ, ꯑꯦ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯑꯗꯨꯕꯨꯔꯣ ꯃꯣꯏꯔꯥꯡꯗꯅꯦ ꯏꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯌꯨꯝ ꯄꯥꯜꯂꯦꯕꯀꯣ꯫ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯕꯥꯅꯤꯒꯨꯝ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯑꯦꯅ ꯍꯥꯏꯌꯦ꯫ ꯏꯃꯥꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯨꯝ ꯄꯥꯜꯂꯒ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯦꯅ ꯍꯥꯏꯌꯦꯌꯦ꯫ ꯇꯥꯃꯣ ꯄꯣꯛꯑꯦꯌꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ꯫ ꯑꯗꯨꯒꯅꯦ ꯅꯤꯅꯦꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦꯌꯦ꯫ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯉꯁꯤ ꯊꯦꯡꯅꯔꯦ꯫ ꯑꯁ ꯃꯁꯛꯀꯗꯤꯅꯦ ꯈꯨꯐꯖ ꯑꯃ꯫ ꯑꯗꯨꯒꯤ ꯆꯤꯆꯦꯗꯣ ꯏꯃꯥꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯍꯥꯏꯅꯅꯤꯅ ꯍꯥꯏꯌꯦ꯫ ꯊꯣꯏꯕꯤ ꯉꯁꯥꯏꯗꯒꯤ ꯁꯅꯥꯔꯩ ꯁꯥꯠꯍꯧꯕꯒꯤ ꯋꯥꯔꯤ, ꯍꯧꯗꯣꯡ ꯃꯆꯥ ꯄꯣꯛꯄꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯍꯔꯥꯎꯅ ꯇꯥꯔꯝꯕꯗꯨ ꯍꯟꯗꯛꯇꯤ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜꯀꯗꯨ ꯈꯔ ꯁꯣꯟꯊꯔꯒ ꯋꯥꯈꯜꯗꯨ ꯋꯥꯅ ꯍꯪꯂꯛꯏ꯫ ꯅꯣꯏ ꯇꯥꯃꯣꯅꯗꯤ ꯌꯥꯔꯕꯣ? ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇ꯭ꯔꯤꯗ, ꯏꯃꯥꯅ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯈꯤꯅꯣꯅ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤꯅꯤ, ꯅꯪꯉꯣꯟꯗ ꯈꯛꯇꯪꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯣꯏ ꯇꯥꯃꯣꯅ ꯈꯪꯉꯛꯑꯗꯤ ꯌꯥꯗꯧ ꯃꯥꯟꯕ꯭ꯔꯣ? ꯈꯪꯗꯦ, ꯌꯥꯅꯤ ꯀꯩꯅꯣ, ꯃꯥꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯕꯅꯦ꯫ ꯅꯨꯄꯤꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯒꯦ? ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯟꯕ꯭ꯔꯣ? ꯂꯥꯏꯒꯤ ꯃꯆꯥꯗꯤ ꯈꯪꯗꯦ, ꯑꯗꯣ ꯐꯗꯤ ꯐꯖꯩꯍꯦ꯫ ꯑꯩ ꯐꯥꯎꯕ ꯉꯥꯎꯒꯦ ꯇꯧꯏ ꯈꯪꯕ꯭ꯔꯥ? ꯁꯝꯒꯗꯣ ꯈꯨꯠꯁꯥꯡ ꯑꯃ, ꯋꯥ ꯉꯥꯡꯕꯗꯁꯨ ꯈꯨꯇꯞ ꯑꯃ, ꯑꯗꯨꯒ ꯃꯈꯣꯜꯒꯗꯣ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯖꯥꯅꯤ꯫ ꯅꯨꯄꯥꯗꯒ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯧꯁꯤꯜꯂꯗꯤꯅꯦ, ꯑꯁ ꯅꯨꯄꯥ ꯂꯣꯏꯅ ꯉꯥꯎꯅꯅꯤꯕꯣ꯫ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯅ ꯁꯩꯊꯥꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅ ꯇꯥꯅ ꯂꯦꯡꯖꯨꯝ ꯌꯧꯕ ꯃꯁꯝꯗꯨ ꯃꯈꯨꯠꯅ ꯈꯖꯤꯛ ꯅꯥꯟꯊꯩ꯫ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯑꯁ ꯗ꯭ꯔꯦꯁꯀꯗꯣ ꯋꯥꯎ, ꯐꯅꯦꯛ ꯁꯦꯠꯄꯒꯁꯦ ꯗꯝ ꯐꯖꯖꯥꯅꯤ ꯈꯪꯕ꯭ꯔꯥ? ꯐꯅꯦꯛꯀ ꯆꯣꯟꯅ ꯁꯦꯠꯂꯗꯅ, ꯑꯗꯒꯤ ꯐꯨꯔꯤꯠꯀꯗꯣ ꯅꯨꯄꯤ ꯊꯣꯛꯄꯤ ꯑꯃ ꯂꯤꯠꯂꯦꯕꯀꯣ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯃꯥꯟꯒꯦ ꯇꯧꯏꯉꯣ꯫ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯁꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯇꯤ ꯁꯔꯠ ꯑꯆꯧꯕ ꯑꯗꯨꯒ ꯄꯥꯁꯃꯥ ꯑꯗꯨꯒ ꯃꯤꯒꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯃꯥꯟꯕꯗꯨꯅ ꯁꯦꯠꯄ ꯐꯅꯦꯛ ꯑꯗꯨꯒꯗꯤ ꯆꯥꯡꯗꯝꯅꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯍꯥꯏꯗ ꯌꯥꯗꯕꯒꯨꯝ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯃꯥꯟꯒꯦ ꯇꯧꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯔꯝꯅꯤꯕꯣ꯫ ꯐꯖꯩꯌꯦ, ꯅꯪꯁꯨ ꯅꯣꯡꯃ ꯆꯠꯂꯨꯁꯦ, ꯑꯗꯨꯒꯅꯦ ꯏꯕꯥꯅꯤ ꯆꯤꯆꯦꯗꯣ ꯅꯨꯄా ꯀꯣꯏꯕ꯭ꯔꯥ ꯀꯣꯏꯗꯕ꯭ꯔꯥ ꯈꯪꯗꯣꯛꯎꯁꯦ, ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯕꯨꯀꯤꯡ ꯇꯧꯕꯤꯅꯕ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯋꯥꯈꯜꯁꯨ ꯑꯇꯤꯌꯥ ꯌꯧꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯤꯔꯒ꯫ ꯊꯣꯏꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯅ ꯈꯪꯖꯗꯕ ꯉꯥꯟꯊꯣꯏꯗꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯉꯁꯥꯏ ꯅꯤꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯀꯣ ꯇꯥꯍꯧꯕꯅꯦꯕ, ꯅꯨꯄꯤꯗꯣ ꯊꯔꯁꯗꯦ ꯅꯨꯃꯤꯠꯇ ꯄꯣꯛꯑꯦꯌꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯌꯥꯝ ꯆꯥꯟꯅꯩꯌꯦꯅ ꯍꯥꯏꯌꯦ꯫ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯈꯪꯅꯤꯡꯅ, ꯑꯦ ꯊꯔꯁꯗे ꯅꯨꯃꯤꯠꯇ ꯄꯣꯛꯄꯁꯦ ꯀꯩꯗꯧꯒꯦ? ꯁꯦꯜ ꯌꯥꯝ ꯆꯪꯉꯤ, ꯂꯛꯈꯃꯤ ꯆꯦꯜꯂꯦꯌꯦ꯫ ꯅꯣꯏ ꯃꯆꯥꯁꯨ ꯊꯔꯁꯗे ꯄꯣꯛꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ꯫ ꯆꯪꯉꯝꯗꯧ ꯃꯥꯟꯗ꯭ꯔꯣ? ꯅꯣꯏ ꯃꯆꯥ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯅꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯨ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯏꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ, ꯏꯃꯥꯆꯥꯁꯦ ꯂꯛꯈꯃꯤ ꯆꯦꯜꯂꯦꯅ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯩꯒꯤꯗꯤ ꯇ꯭ꯌꯨꯁꯗꯦꯅꯤ꯫ ꯈꯪꯗꯦꯕꯣ, ꯍꯪꯁꯨ ꯍꯪꯉꯛꯇꯦ꯫ ꯑꯗꯣ ꯁꯦꯜ ꯌꯥꯝ ꯄꯥꯏꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯕꯅꯦ ꯑꯩꯁꯨ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯇꯧꯅꯤ, ꯄꯨꯡꯆꯝꯅꯤ ꯉꯥꯟꯊꯣꯏꯅ ꯂꯩꯔꯤꯕ ꯋꯥꯈꯜꯁꯦ꯫ ꯑꯩꯒꯤꯗꯤ, ꯅꯪꯒꯤꯗꯤ ꯃꯟꯗꯦꯅꯤꯅ ꯌꯥꯝ ꯐꯕ ꯑꯃꯗꯤ ꯑꯣꯏꯔꯝꯅꯤ, ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯅꯣꯏꯅ ꯍꯪꯗꯣꯔꯛꯀꯦ ꯍꯥꯏꯗꯦ꯫ ꯇꯥꯃꯣ ꯂꯟꯒꯤꯁꯨ ꯍꯪꯉꯛꯄ꯭ꯔꯣ? ꯑꯩꯈꯣꯏ ꯇꯥꯃꯣꯒꯤꯁꯨ ꯍꯪꯉꯛꯇ꯭ꯔꯤ, ꯑꯗꯣ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯦꯅꯗꯤ ꯍꯥꯏꯕꯅꯤ꯫ ꯎꯔꯕ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯈꯨꯏꯪꯗꯣ? ꯊꯔꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯌꯥꯝ ꯆꯥꯟꯅꯩꯌꯦꯕ꯫ ꯍꯣꯏ ꯌꯥꯝ ꯆꯥꯟꯅꯩꯌꯦꯅ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯐ꯭ꯔꯥꯏꯗꯦ, ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯆꯤꯆꯦꯗꯨꯅ ꯊꯔꯁꯗे, ꯌꯥꯝ ꯆꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯣ? ꯌꯦꯡꯉꯨꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯟꯗꯦꯒꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄꯒ ꯆꯥꯟꯅꯔꯝꯅꯤ? ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯤꯅꯤ, ꯑꯩꯒꯤꯁꯨ ꯈꯪꯅꯤꯡꯉꯤꯕꯣ꯫ ꯑꯅꯤꯗꯨ ꯋꯥꯔꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯀꯣꯏꯔꯤꯉꯩ ꯕꯣꯕꯣ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯦ ꯉꯥꯟꯊꯣꯏ,
ꯅꯣꯏ ꯃꯥꯅ ꯇ꯭ꯔꯦ ꯃꯁꯤꯡ ꯊꯤꯔꯒ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯞꯂꯝꯕ ꯑꯅꯤꯗꯨ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯉꯥꯟꯊꯣꯏ ꯁꯦꯟꯗꯜꯗꯨ ꯇꯣꯡꯁꯤꯟꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯊꯣꯔꯛꯏ ꯊꯣꯏꯕꯤ ꯑꯩ ꯆꯦꯜꯂꯦꯀꯣ ꯊꯣꯏꯕꯤ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦ ꯃꯕꯣꯛꯀꯤ ꯀꯥꯗꯒꯤ ꯀꯦꯂꯦꯟꯗꯔ ꯂꯧꯔꯨꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯥꯅꯕ ꯍꯣꯠꯅꯩ ꯔꯥꯁꯤꯐꯣꯜꯗꯒꯤ ꯍꯧꯔꯦ ꯄꯥꯔꯤꯕꯗꯨ ꯀꯩꯅꯥ ꯔꯥꯁꯤꯅꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤꯗꯤ ꯂꯟ ꯊꯨꯝ ꯂꯦꯞꯁꯤꯟꯕ ꯆꯍꯤꯅꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤꯗꯤ ꯀꯠꯊꯣꯛꯄꯅ ꯌꯥꯝꯒꯅꯤ ꯅꯤꯡꯕ ꯀꯥꯏꯒꯅꯤ ꯍꯛꯆꯥꯡꯗꯤ ꯇꯥꯡ ꯆꯤꯛꯄ ꯀꯣꯛ ꯉꯥꯎꯕ ꯇꯧꯒꯅꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯀꯩ ꯔꯥꯁꯤꯐꯣꯜꯅꯣ ꯁꯤꯕꯣ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯒꯅꯤ ꯍꯥꯏꯁꯤ ꯆꯨꯝꯕ ꯃꯥꯜꯂꯤ ꯅꯤꯡꯕꯁꯨ ꯀꯥꯏꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯗꯣꯏꯔꯣ ꯁꯤꯕꯣ ꯑꯁꯦꯡꯕꯒꯤ ꯀꯠꯊꯣꯛꯄ ꯇꯥꯔꯕꯣ ꯑꯩꯁꯦ ꯑꯁ ꯀꯦꯂꯦꯟꯗꯔ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟ ꯂꯩꯈꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯒ ꯑꯃꯨꯛ ꯈꯜꯂꯤ ꯇꯥꯃꯣꯂꯟꯒꯤꯗꯤ ꯀꯩ ꯔꯥꯁꯤ ꯑꯣꯏꯖꯥꯠꯅꯣ ꯉꯥꯟꯊꯣꯏꯗꯁꯨ ꯍꯪꯍꯧꯗ꯭ꯔꯦꯅꯦ ꯏꯄꯣꯛ ꯅꯨꯃꯤꯠ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯒꯤꯗꯤ ꯍꯥꯞꯇꯦꯅꯦ ꯀꯦꯂꯦꯟꯗꯔꯅꯤ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯔꯨ ꯑꯣꯏꯕꯗꯣ ꯍꯥꯞꯀꯦ ꯍꯥꯏꯗꯗꯅ ꯀꯩꯅꯣ ꯊꯥꯁꯤ ꯃꯥꯏꯀꯩꯅ ꯑꯗꯨ ꯑꯗꯥ ꯑꯗꯨꯝ ꯇꯧ ꯂꯩ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯍꯥꯡꯗꯣꯛꯂꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯊꯨꯞꯆꯤꯟꯈ꯭ꯔꯦ ꯀꯦꯂꯦꯟꯗꯔ ꯑꯗꯨꯁꯨ ꯃꯀꯣꯟ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯕꯜꯗ ꯀꯣꯛ ꯊꯝꯗꯨꯅ ꯃꯃꯥꯏꯗꯨ ꯕ꯭ꯂꯥꯡꯀꯦꯠꯅ ꯀꯨꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯃꯥꯅ ꯊꯞ ꯇꯧꯕꯗꯒꯤ ꯊꯣꯏꯕꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯥꯛꯏ ꯊꯣꯏꯕꯤꯅ ꯃꯈꯣꯡꯗꯣ ꯊꯥꯡꯅꯤꯡꯕꯣꯏ ꯊꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯃꯥꯡꯒꯣꯜꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯂꯟꯆꯥꯒ ꯉꯥꯟꯊꯣꯏꯒꯅ ꯎꯔꯦ ꯉꯥꯟꯊꯣꯏꯅ ꯂꯥꯎꯔꯛꯏ ꯊꯣꯏꯕꯤ ꯅꯇꯨꯡꯗ ꯏꯅꯨꯝꯆꯥ ꯂꯥꯛꯑꯦ ꯊꯣꯏꯕꯤ ꯃꯃꯥ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯉꯥꯟꯊꯣꯏꯗꯤ ꯐꯔ ꯑꯣꯟꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯂꯟꯆꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯕ ꯉꯝꯗꯦ ꯃꯥꯏꯊꯣꯡꯗꯤ ꯌꯦꯟꯈꯠꯂꯛꯇꯦ ꯑꯗꯨꯕꯨ ꯅꯣꯟꯊꯗꯨꯅ ꯅꯣꯛꯂꯤ ꯋꯥꯈꯜꯒ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯒ ꯑꯅꯤꯗꯨꯅ ꯂꯛꯅꯔꯛꯄꯒ ꯊꯣꯏꯕꯤ ꯑꯁꯥꯎꯕꯗꯨ ꯉꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯅꯣꯛꯀꯅꯨ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯣꯛꯆꯗ꯭ꯔꯦ ꯑꯩꯅ ꯃꯥꯜꯂꯦꯕ ꯅꯪ ꯈꯨꯂꯥꯛꯇꯣ ꯏꯅꯨꯝꯆꯥꯅ ꯅꯝꯗꯨꯅ ꯊꯥꯔꯛꯄ ꯃꯥꯜꯂꯦꯕ ꯑꯩꯅ ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯗꯤ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯍꯥꯏꯐꯦꯠꯁꯨ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯂꯟꯆꯥꯗ ꯌꯦꯡꯂꯛꯏ ꯂꯟꯆꯥꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯤꯆꯥꯟꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯑꯆꯥꯄꯣꯠ ꯆꯥꯗꯕꯅꯤꯅ ꯅꯪꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯇꯣ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯍꯧꯗꯦ ꯉꯥꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤ ꯂꯟꯆꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯤꯅ ꯄꯤꯖꯅꯤꯡꯕꯒꯤ ꯂꯩꯕꯤꯔꯒ ꯑꯗꯣ ꯑꯩ ꯈꯔ ꯆꯥꯊꯣꯛꯄꯤꯔꯒꯦ ꯌꯥꯕ꯭ꯔꯣ ꯑꯝꯇ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯕ꯭ꯔꯣ ꯈꯪꯗꯦ ꯆꯥꯎ ꯌꯥꯗꯦ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛꯀ ꯄꯥꯗꯕ ꯃꯈꯩ ꯆꯤꯔꯣꯜ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯉꯥꯟꯊꯣꯏꯕꯨ ꯀꯧꯔꯛꯏ ꯉꯥꯟꯊꯣꯏ ꯗꯨꯀꯥꯟ ꯐꯥꯎꯕꯗꯅꯦ ꯐꯠ ꯆꯦꯜꯂꯨꯆꯣ ꯂꯥꯛꯑꯣ ꯍꯜꯂꯛꯑꯒ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯄꯥꯎ ꯏꯃꯥ ꯀꯩ ꯂꯩꯗꯣꯏꯅꯣ ꯁꯝꯄꯨꯒ ꯁꯥꯄꯣꯟꯒꯗꯣ ꯈꯔ ꯂꯩꯔꯨꯆꯣ ꯍꯣꯏ ꯉꯥꯟꯊꯣꯏꯗꯨ ꯃꯃꯥꯒꯤ ꯄꯥꯈꯣꯟꯗꯨ ꯍꯧꯒꯠꯇꯨꯅ ꯃꯔꯝ ꯃꯣꯛꯅ ꯆꯠꯈ꯭ꯔꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯟꯆꯥꯒ ꯊꯣꯏꯕꯤꯒ ꯈꯛꯇ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯦ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯀꯩ ꯋꯥꯈꯜꯗ ꯎꯡꯉꯤꯅꯣ ꯊꯣꯏꯕꯤ ꯀꯩꯝ ꯇꯧꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤꯕꯗꯨ ꯀꯩꯅꯣꯃꯗꯤ ꯇꯧꯔꯦ ꯈꯪꯉꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯦꯟ ꯑꯗꯨꯅ ꯅꯣꯠꯕꯨꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯟꯖꯤꯟ ꯌꯦꯛꯁꯤꯟꯕꯗ ꯄꯦꯖ ꯑꯗꯨ ꯇꯠꯀꯦ ꯇꯧꯔꯦ ꯃꯇꯧꯗꯨ ꯂꯟꯆꯥ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯃꯥꯏꯊꯣꯡꯗꯤ ꯍꯥꯏꯒꯠꯇ ꯃꯤꯠꯆꯤꯗꯨꯅ ꯂꯟꯆꯥꯗ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡꯅꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯂꯟꯆꯥꯕꯨ ꯃꯆꯤꯟ ꯀꯥꯡꯍꯜꯂꯤ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯏꯅꯣꯝꯆꯥꯅ ꯅꯝꯗꯅ ꯊꯥꯔꯛꯄꯩꯔꯣ ꯅꯪꯅ ꯄꯩꯊꯣꯛꯏꯗꯣ ꯅꯠꯇꯦ ꯀꯩꯁꯨ ꯑꯗꯨꯗꯤ ꯀꯩ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯈꯔ ꯄꯣꯝꯊꯣꯛꯂꯒ ꯈꯨꯝꯂꯛꯏ ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤ ꯏꯀꯥꯏꯖꯩ ꯀꯩꯕꯣ ꯑꯩꯅꯗꯤ ꯄꯤꯖꯅꯤꯡꯕꯒꯤ ꯑꯆꯥꯄꯣꯠ ꯄꯤꯔꯒ ꯇꯥꯃꯣꯂꯅ ꯆꯥꯅꯤꯡꯗꯦꯅ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕꯤꯗ꯭ꯔꯤꯗꯣ ꯑꯩ ꯏꯀꯥꯏꯖꯔꯦ
ꯋꯥꯈꯜꯗ ꯂꯩꯕꯗꯨ ꯕꯟ ꯂꯩꯇ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯇꯧꯗꯨ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯃꯇꯧꯁꯨ ꯈꯔ ꯌꯥꯎꯔꯤ꯫ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯎꯠꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥꯗꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯪꯂꯛꯏ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯉꯟꯊꯣꯏꯅ꯫ ꯉꯟꯊꯣꯏꯅ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯛꯇ ꯊꯥꯖꯔꯤꯕ? ꯉꯟꯊꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯗꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯇꯣ ꯑꯩ ꯆꯥꯔꯦ ꯍꯥꯏꯔꯗꯤ ꯊꯥꯖꯒꯗ꯭ꯔꯣ? ꯆꯥꯁꯨ ꯆꯥꯗꯅ꯫ ꯍꯣꯔꯦꯟ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯉꯔꯥꯡ ꯄꯤꯔꯝꯕꯗꯣ ꯀꯩꯀꯩ ꯌꯥꯎꯔꯤ ꯀꯩꯀꯩ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯝꯃꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯔꯗ꯭ꯔꯥ? ꯊꯣꯏꯕꯤ ꯈꯨꯝꯗꯦ꯫ ꯄꯦꯟ ꯑꯗꯨꯅ ꯅꯣꯠꯕꯨꯛ ꯑꯗꯨꯗ ꯄꯦꯖꯇꯨ ꯇꯠꯇ꯭ꯔꯤꯕ ꯃꯈꯩ ꯌꯦꯛꯇꯨꯅ ꯂꯩ꯫ ꯂꯟꯆꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯄꯦꯖꯇꯣ ꯍꯨꯠꯂꯅꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ꯫ ꯂꯥꯏꯔꯤꯛꯇꯣ ꯉꯥꯛꯇꯪ ꯄꯥꯊꯣꯛ꯫ ꯏꯗꯣꯝꯆꯥꯅ ꯅꯪ ꯄꯔꯥ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯊꯥꯔꯛꯀꯅꯣꯅ ꯍꯥꯏꯔꯛꯄꯅꯤꯀꯣ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯂꯟꯆꯥꯅ ꯊꯣꯏꯕꯤꯗ ꯑꯁꯥꯡꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯍꯥꯏꯔꯛꯄ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯟ ꯃꯈꯩ ꯉꯥꯟꯊꯣꯏꯗ ꯉꯥꯡꯕꯒ ꯃꯥꯟꯅꯗꯕ ꯈꯣꯟꯊꯣꯛꯇ ꯌꯥꯝꯅ ꯂꯨꯝꯅ ꯅꯤꯄꯥ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯑꯣꯡꯗ ꯇꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯈꯣꯟꯖꯦꯜ ꯑꯣꯟꯕ ꯃꯥꯅ ꯅꯤꯄꯥ ꯃꯥꯁꯨ ꯉꯥꯡꯂꯕ꯭ꯔꯥ? ꯃꯉꯥꯎ ꯊꯤꯕꯤ ꯊꯣꯏꯕꯤꯕꯨ ꯉꯥꯎꯍꯟꯒꯦ ꯃꯇꯥꯒꯨꯝ ꯊꯃꯣꯏꯗꯨꯗ ꯂꯛꯅꯔꯤꯕ꯭ꯔꯥ? ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯒꯥꯔꯤꯒꯤ ꯁꯤꯠ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯍꯤꯞꯂꯤꯉꯩ ꯃꯦꯃꯤꯅ ꯍꯧꯗꯣꯔꯛꯏ꯫ ꯏꯆꯦ, ꯏꯆꯦ꯫ ꯀꯩꯅꯣ? ꯈꯔ ꯆꯠꯈꯤꯁꯤꯔꯣ? ꯏꯆꯦ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯉꯥꯛꯇꯪ ꯀꯨꯝꯊꯁꯤꯔꯥ? ꯑꯩꯗꯤ ꯀꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯀꯨꯝꯊꯔꯔꯣꯏꯒꯦ꯫ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯥꯔꯨꯔꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯃꯤꯒ ꯗ꯭ꯔꯥꯏꯚꯔꯒꯗꯨ ꯀꯨꯝꯊꯔꯒ ꯍꯣꯇꯦꯜ ꯃꯆꯥ ꯑꯗꯨꯗ ꯆꯪꯈꯤ꯫ ꯁꯣꯝꯗ ꯂꯟꯆꯥ ꯑꯌꯨꯛꯇꯒꯤ ꯊꯣꯛꯂꯛꯄꯗꯨ ꯀꯩꯁꯨ ꯆꯥꯔꯛꯇꯦ꯫ ꯑꯗꯨꯅ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯕ ꯆꯥ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥ ꯊꯛꯂꯤ꯫ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯉꯥꯟꯊꯣꯏꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯉꯟꯊꯣꯏ, ꯏꯃꯥ ꯍꯣꯏꯗꯣ ꯈꯔ ꯇꯣꯏꯅ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨ꯫ ꯑꯩ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯤ꯫ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯌꯥꯝꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯀꯥꯔꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯇꯍꯥ ꯇꯍꯥ ꯀꯨꯝꯊꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯤ꯫